Loyalam EE-PAO tabiriba khudingmakpu Hidram Susmitana ayuki pau pizari. Jo United ki mifam matung Itlf ki secretary da aki akhang kaya pirakle. Tha asigi tarukta Jo United ki mifam pangthokhraba matung Indigenous Tribal Leader Forum Itlf ki secretary da aki akhang kaya leptana pirakpaga loinana ngarang numidang pung 10:30 rom tabada Churchandpur gi New Lamka Doras Bank da Leiba secretary asigi Yumda masak khangdaba singne attack chatharakre hari. Itlf na forum asigi secretary gi Yumda attack chatharam kiba thawong adubu akanba mawongda condemn tawrapaga loinana justice amadi peace pamjaba community gi mayokta atamnana chathaba thawong ni haina lawgani hari. Itlf na Kukizo community gi achumba hak phangnaba thabak tawduna lakli asigumba chairak asida forum asigi secretary gi mathakta hingsa gi thawong sing chatharakpa asi laibak thibani maram asina authority da khudakta secretary gi mathakta attack chatharakliba asigi matangda thigatpaga loinana mahaki punsibu ngak senaba thabak laukhatkadabani community leaders sing church leaders sing civil society amadi government institute na singba unkhatnaba hanthahanaba amadi Santi hanjilhanaba hotnabada punna thabak tawbiyu haina su phongdorakle. Dengue lainadagi ngakthoknaba akanba thabak paikhatle haina health director na phongdorakle. Handak tha amaronggi mamangdagi hauna Imphal West amadi Imphal East district ki mafamda dengue laina sandoreba asibu thingnaba akanba thabak paikhatle. Dengue laina gi maramda chingnaba amadi khangningba loinana ngakthoknabagi thabak paikhatpagi matangda miyamda khanghanaba khongthang laukhatle. Masigidamakta miyoi 13 na saba district ki oina miyamga pau faunanaba miyoi 13 na saba team ama semduna thabak laukhanaba hotnari haire. Health Services ki director na thokpa cherol asina hairibadi hauzik dengue laina kana sandarukliba Imphal West district ki oina miyamga pau faunanaba district medical officer DMO ki phone number 9774670347 aduga Imphal East District ki DMO ki phone number 9874830758 asida call tobiyo loinana matam chana dengue laina dagi ngakthoknaba laukhatfam thokpa thabak sing laukhatminasi haina phongdokhibaga loinana atai district singi oina su matam gi oina health department ka dengue laina gi chingnaba amadi khangningba sing matam chana khanghanaba telephone number sing leire miyamda khangalagani hairi. MLA Megat Chandra da ED na samon tarakpa yaningdaba phongdokhre. Manipur Pradesh Congress Committee ki President su oiriba MLA Kaisam Megat Chandra da ED na samon tarakpa akan momong da yaningdaba phongdokpaga loinana Congress Party da kihan khangalaga tumina legadaba party nate haina MPCC ki senior spokesperson and Bupenda na phongdokhre. Ngarang BT Rota Leiba Congress Bhavanda Pangmi Singa Unaba Amada MPCC gi senior spokesperson and Bupenda Maitena Hai Wangkem Kendra gi MLA su oiriba Manipur Pradesh Congress Committee gi President Kaisam Megat Chandra bu Provision of Money Laundering Act 2002 gi makhada Enforcement Directorate na samon tarakpa asi akan mamong da yaningde thawong asimak union government ke asoiba kopshin na bahotnabani asigomba thawong asidi politics of ventani politics ta laman khumbani haina lawi MLA Kaisam Megat Chandra na Manipur miyam gidamak center amadi state ta paliba BJP lengak asigi mathakta asengba achumba wafam kaya thamduna lakhi miyam gi paukhaloi aina hujiksu lengak ki mathakta achumba asengba wafam kaya phongdokli Taugani hairaga taukidraba double engine lengak asigi thawong kaya MLA Megat Chandra na miyamda expose tawduna lakli. Masigi matakta hauzik state asida thokliba irang asigi matangdasu Manipur gidamak ngangkiba amadi tawkiba kaya adubu laman khumba oina samon asi tawrakibani haina lawi. Mahakna makhata na hai. EDG thawong asi politics of vantek ta harassment amadi revenge ni haina lawi. MLA Megat Chandra na irang asigi matangda Prime Minister state sida laktuna irang losinbinaba thamkiba amadi makhoigi asoibasing miyamda sabak faklubadagi thawong asi BJP gi double engine lengak na satharakpani. Masida Congress na hainingbadi kanagumba masana masabu akiba faurabadi mingonda su kihenbagi thabak chathai haiba paurong adubo Congress Party di asumna kihan khangalaga tumina legadaba party nate
Mamang thakta party asigi leader Rahul Gandhi yauna luchingba kayada samon tarakpa laikre adubu achumbagi damak lepkiba Rahul Gandhi da karisu tawba ngamkhide asigomba thawong kaya chatharaga Congress party tumina laikhigani khanbiganu Bharat amadi Manipur miyamgi damak makha tana asengba achumba sing ngangkhigani loinana double engine lenga ki asoiba amadi aranba sing makha tana miyamda expose tawkhigani haiki Panba yabadi idina samon tawrakleba asi chatkadra chatloidra haibagi matangda party gi luchingba sing tana khigani haina Mega Chandrana phongdokhiba laikrebani Paugi marak thatna loyalam EE-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Fazin kiba Youth of Manipur gi thomising thadorak trabadi akanba khongjang sangsilagani Transgender social activist Malem Thongamna lengakta taliba demand sing saugatuna changsinba khongjangda saru yaruba Youth of Manipur gi thomi ahum police na fazinduna thamliba asi atuba matamda thadorak trabadi akanba khongjang sangsilagani haina Youth of Manipur na cheksin wa thamlakli Langthaba kunja makhale kaida pangtopa paugi mifam amada Youth of Manipur gi thomi amana wafam asi phongdokladuna hai Malem Thongam gi khongjang saugatli haiba wafam asida yumfam oiraga yomgi thomi sing fazin kiba asi laibak thibani Malem Thongam masa matanda seasonaba warep lokhiba adu saugatuna khongjang changsingiba nate khongjang adu Malem Thongam na irang asiga mari leinana lengakta taliba demand sing adu saugatuna changsinkiba khongjangni Malem Thongam na lebak asi kanabagi damak mahak na lengakta thamkiba demand sing adu fangnaba hotnabada mateng pangbiyu haina Youth of Manipur da che thaduna hairakpadagi lamdam asigi khallaga khongjang asida punna saruk yakibani Malem Thongam na taliba demand sing asi saugatpada karisu akaba leitabra haina khali lengak asina lamdam asi kanabagi damak chen chongniba naha sing tongan ba ek kaya pansinduna faba punbagi thawong chathariba asi yamna laibak thibani Hayeng fawbagi manungda fazinduna thamliba naha condition amata yaudana thadorakadabani karigumba thadoraktrabadi akanba kongsang changsinaba sem sare haina mahakna makha takhi Cookie Rising Day hapchiluba DIPR gi calendar mai thakre Directorate of Information and Public Relation DIPR na chahi asigi phone ki ba calendar da October 13 po Cookie Rising Day haina hapchilupagi damak yaningdaba phongdoktuna kanglaipak kanba lob KKL na DIPR gi calendar mai thaduna khongjang changsingkhre DIPR na phongba chahi asigi calendar da meragi thabum meragi hokchongba numit October 13 asida mera hokchongba ga loinana Cookie Rising Day haina hapchilakhibani thawong asibu akanba mawongda yaningdaba phongdokpaga loinana KKL na kaisampatta calendar asibu mai thaduna khongjang changsilakhibani khongjang asiga mari leinana KKL gi media coordinator Diras Hamomna phongdokhibada October 13 ta Cookie Rising Day hapchilakpa asina paliba lengak asi cookie singda chauna mateng panglabra haibagi miyamda chingnaba pokhalle Malemgi atai mafam amatada pangthoknadaba Cookie Rising Day bu matau karamna Manipur lengakna suti laukthoklamlibano khanbada angakpa poi Lisang sitna DIPR na phongba calendar sing thigatlubadagi kumja lising ani kunmathoi dagi hodona DIPR na phongba chahi gi calendar singda October 13 asi Cookie Rising Day haina haplamba thengnare numit asi lengakna ayaba piduna hapkhribra haibadu athubada sengdokadabani karigumba sendoktrabadi paliba lengak asi cookie singda mating pangi haina lawgani haina su mahakna phongdokhi Jiribangi Jati Road Maitai Singna Chatok Sasin Tauba Yadre Cookie Singna Jiribam T State Changsinduna Yumkai Sajinduna Laikre Jiribam District ki tongan mafam da leiriba Cookie Singna Maitegi Khul Kayada Nongmei amadi bomb kapsinduna handak yamna toina landarakraba matungda hauzik Jiribam District ki khwaidagi maru oina Maitai Singna Chatok Sasin Tauriba Jati Road haina khangnariba lambi asi Cookie Singna athingba pibadagi chatok chasin tawba yadana leiri haina khunja kayaga wari sanaba matamda phongdorakli khunja singna phongdorakpagi matung inadi Jiribam District Headquarter dagi kilometer 32 chatlaga lamtai khunau laikoipung Narayanpur Harinagar amadi Boro Begrana chingba maitei khulsing asi leiri Maduna Jiribam District Headquarter Khulsing asiga samnaba maru oiba amatang ngairaba lambi Jati Road asina oiri
Adubu lambi paring asida khundariba kuki kayagi nupising amadi nupa kaya thoraktuna maitei sing faudok faujin tawbagi athingbag yamna kanna chatharakle. Maduna maitei khulsing asina Jiribam district headquarter da thoraktuna pochai Leiba amadi analayangi lamda yamna chauna awaba mayoknare. Lambi thingbagi thabak asi Madhupur hariba mafam asida ayuk aduki matik kana chathari hari. Amaromda Jiribam district ki mongbungda leiriba T state asida hauzik kuki singna changsinduna yumkai sajinduna laikre. Chaurakna T state ki manung amadi akoiba mafam singda kuki yum kuntrarom ain kaina changsilaktuna laisingkre. Mafam asida maitei amata changma ngamdana leire. Manipurda thaudok khara thokpa natana awang nongpokki state sing santi oire haina Kiran Rajijuna phongdorakle. Bharat ki Prime Minister Narendra Modi ki lamjing makhada awang nongpokki state sing asi chawkhatpagi lambida khongjang yaungna chancellor haina Parliamentary Affairs Minister Kiran Rajijuna news agency amaga unaba matamda phongdokre. Mahakna hai awang nongpokki state singi manungda Manipurda thaudok khara thokpa natana awang nongpokki state sing santi oina leire. Prime Minister Narendra Modi na thabak hek purakpadagi awang nongpokki state singda lalhoba lising tara hena khulai thadoktuna jatigi ichelda tinhankre. Prime Minister Narendra Modi na thamoi sengna awang nongpok lamdamgi state singbu chawkhatpa state amamam oinaba paikhalakpa thabaki mahaini. Adubu PM Narendra Modi bu awang nongpok state ki miyamna tawbimal khangba amadi thagatpa phongdofam thoi haiki. Paugi marak thatna loyalam EE-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Aroibada maru oiba pau amuka hana pizari. MLA Mega Chandrada ED na samon tarakpa yaningdaba phongdokre. Jo United ki mifam matung Itlf ki secretary da aki akhang kaya pirakle. Jiribam ki Jati Road maitei singna chatok chasin tawba yadre kuki singna Jiribam T state ta changsinduna yumkai sajinduna laikre hari. Manipurda thaudok khara thokpa natana awang nongpokki state sing santi oire haina Kiran Rajijuna phongdorakle. Matang asida ayuki pau piba loizare loyalam EE-PAO tabiriba khudingmapu amuka hana khurumjari.